Assalamualaikum. Mayam gi mai kai da wa khartang thamjage amasung aigi channel da subscribe tawjiriba mayam yaragadi video si yamna share tawbiu amasung mayam da adum sandokpu hajik oiriba thodok makhai si Manipur amasung jiribam da yamna nungaite ngarang halde adum paw si u phangle mi hatnaba mi phakhiba amama tawbasi yam nungaite si oire danim ni chukumba thodok se adredi important oina hojik mi hoi taruk phakipsi makhoi du kasu khangja khidramni makhoi du micham habdi nupi ngangtene dui mathakta naha tha nepal suba tha chahi ani makhai suba adugum angang ngangtani adu makhoi gi michik mirau mikhol du taraga haksang silai bangam lakte sengna habda makhoi ne yengliba tarau hojikki mafam du da photo khar laiba adu uraga haksang si leibangam de sengna habda du sida kongaim so ina dum yengi Facebook ama da kongaim so dum comment tawi mawangai de thokiba adu mawangai de thokib du su ai support tawde ai condemn tawi adu su thok loi danim ni micham gi methakta micham ama innocence kasu khangjadraba amagi mathakta lan ta vibe si phadna tham vibe si insaniyat ki manung da laite sengna da du insaniyat yengbirega loimak su thamoi palba ngangtani loimak kisu dil hardu yawrimni loimak kisu minung si hardu loimak te yawgodorni soidamak ki yawba tarimni kajik torsu kunam da machedam torsu yawdorni adu kumbudugi khatir thambiraga mayamna request tawrisi kajik tang yengbiraga thamoi du kajik tang chawthokpi dana mioi taruk si thamoi chawbadu utpira usini thamoi chawbadu mioi taruk phagipsi tekte kaide bida thadok pirakpa aduni request se mayamda phadna thamkhriba kangrup side request tu sini in tawjari se adu khajik tang thamoi du chawthokpiu makhoi du kasu khangjadramni naha mahaiduna yengliba mityeng tawriba phamiba khutpham adu uraga haksangsi leibangam de sengna haida aduga loinana wam so haija hoge mama ngai de thokhiba thodok tu su nungaite sengna haida nungai to pot pu nungaite thok loidani mi adugumba thodok adugumba kainom si suktaw toroi danim ni yaragadi fajana nungsina laina bahib se sidi hena phawpo leite dunya sida sidagi hena sana fajana phammega sigi maramda Manipur amasung jiribamda lairi praja mayam lairi prajana namdra sarkar lairi sina fajana phamlega kari mongda santi lakani kari mongda Manipur se ingani kari mongda yakhoi di kasargini sengna habda sida comment su torpe nang kasu khangde makhoi maramda ina khangba khangdam natte lan tawnam na tawnamni tawbu makhaina tawnari madraidi tek toibna michamni adu micham da tek toibdu to heningda dana micham gi mathakta hojik kanum tawrise julum orise si oi heningda dana video si sem jobai wani sengna ibda kare di makhoina tawriba makhoina phamliba angang surukta pikpiduna chahi Nepal suba atha Nepal suba chahi ni makhai suba adugum angang du makhoi dunya urabra udri ne makhoi dunya udriya moi na hana adu phaja lega thambire dunu aite yaraga di please makhoi du thadok pu masa gi mafam da handanam te chathal bi ko adu khaktane request se adu mawangai da oi khu thodok tu su yaning de nungai ta thabuk ni adu su yam nungai khidru thabuk ni adum tawdana hojik thokle ba thabduk ju yam nungai to thodok ni adu nungai tabdu aro hena chawthok tringai da santi puraknaba thadok piraga santi puraknaba adugumba lambi ma sembadu yam phane khanjai adu khaktani request se yaragadi makhoi taruk tu tek takai de bida thadok pikho request ni mitei pangalama sung kasargi pangalama gi request hai batare adu khaktani du matang sire loijre assalamu alaikum